YENGSINSI KHANGHOUSI MANIPUR channel da Sanjit Sharmana mayam punu futaram nokchari ngasigi aina puzarei bu topic su yamna samba video amakhakni ko aide akoge phone da camera si on hack tawga camera kan connect haina thaba error taba adagi camera app error ga na tholakpa kan connect the camera ga na tholakpa adumaina tawba thengnargadi matau karamna hari problem si solve tawgadage habi matangda video si aina semjabani video si am chamba video ni aide khangba mi singdabudi yamna live sam lailana semba yaba hek maram du khangudragadi camera du kap kena thak on tork matamda akoge message ama mangda puthoga camera se hojik yadre haina error targa leiba yam nungai taba thongdo du kokna bagi damani lapiro dom phone screen dai hojik utsara yengbiu me am si phone si akoge camera mathau chin thina tawdre sigumba sumaina tawba sigumba problem se me am so thengna bi ai yengbiu ai camera se hojik on tawrage hujik si ubire na si kan connect the camera haiduna hujik tu me mang sida si seng na ucharake si ure ko sumaina tawbo problem sing thengnaragadi matau karam na khoina phol sibu fan gadage haidi sigi problem su solve tawgadage haibo mawong dune no hujik me am da haijagade si yam nungai taba sumaina camera se on tawba sigi kan connect the camera haiduna sumaina traga ulaga leiba targadi bena tawgada bu khong thang do yu si haijarake ahan badu phone gi setting da changbiro changsinbiyu aduga apps da changsinbiyu phone sigi apps da to si changsinbiraga sigi all the application ji all the pusinbiga da si all sida aduga sidagi camera haiba application ji tv ga da si leire ko me am ubire ko camera ji changsinbiro aduga si clear data si to pi okay amtang suman clear data torga si stop for si okay amtang nambiu yare aduga back to biro aduga camera si mung khalle changbiu sumaina tholakani remember your photo location haidana no thanks pi rasu yare aduga yes pi rasu yare si tawthok pirga tu yaram daba camera adu hujik okay oire ko mayam ai songa namjarake tu camera si hujik yare sumaina sigi phibam sidai da sembiyu haibo wafam si thamjari si hujik yare ko mayam camera yare hujik sumaina camera yadabagi problem sing mayok naragadi si phibam da phandi video like to ka ubigano amadi haibini wafam sing leibada makhagi comment box te biro wai wafam thamjaraga video selection jarage bye bye